National Highway da Senkhai Thumkhai Tobada Chennai Haiba Suspension of Operation SoO CHATNARIBA KNF ki CADRE Fagat Pangamlei. Police tagi fangba pauna hai ngarang Imphal Dimapur lambi gi Kangpokpi Bazar da nga puraga lakpa benama sel gi demand ga mari leinana nongmai chindol da faduna KNF ke kangbuna pu ki haire tungda pawadu fangbadagi Kangpokpi Police ke SP Karthik Maladi ge midyang makhada Additional SP Law and Order Hanminthang ki Gyan Naluchingba Police Team amana KNF ki CADRE do fagat pangamki fagalaba miyo ani adudi self style corporal kaikho hau kibgen alias zone sahi kontra taruk apokpa laikhidraba jangkholam kibgen ze songtun village Kangpokpi district amadi self style private ngamau thang set hau alias jacob chahi kuntaret apokpa saijangul set hau Wakot 5 village hauji na Kangpokpi ward number 4 da laiba miyo in haire makoy ani ge mathakta police na case ama lokhat khre haire